Manipur lengakna Manipuri mapandagi lakpa miyoi singbu mayumda halandabida quarantine center da hana thana bagi damakta district singda screening tawbul matungda kanna honari adubu hairiba thorang sing asida chaunu khudong chadaba amadi pau phongodaba kaya amasu leitaba nate maruina maparamdagi halakliba miyoi sing asina Mantri Pukhida leriba triple IT center asida screening tawbul matungda magi district singda leriba quarantine center singda thanari masida khwaidagi hena khudong chadribadi mafam sing asida yoglaba matungda magi district ta thinbagi matang asi yokpa matamda khudong chadaba kiyama mayoknari tang tara trukta ngarang asi triple IT Mantri Pukhida leriba mafam asida Teknopol gi miyoi khara yokhi adugu makhoi asi thinbinaba leitabadagi khudong chadaba kya mayokna khibak lorena makhoi si athengba numidang pung manga da Teknopol district ki oina screening center oiriba mafam aduda yauki adubu mafam aduda hanana miyoi mari leram ki hari miyoi mari asi COVID-19 ki symptom manaba mawong khara ubu phangbadagi screening center aduna Jenims ta makhoi sing adubu COVID-19 test tawnaba tharakhi adubu hariba miyoi mari adugi mathakta mafam aduda lakhiba miyoi nipan haibadi asymptomatic oiba symptom leitriba miyoi nipan amaga makhoibu kuina afam adudu ngahailaba matungda nungdangi pung 12 makhaida moredagi ambulance kauraga makhoi sing adu ambulance amada symptomatic oibasu aduga asymptomatic oibasu haibadi layong leiba miyoi sing amadi karimada tawdo miyoi sing punna ambulance amada makhoi 12 namjallaga namfuda janimsana Porakhi hari thaudok aduna niyom sing amadi kanglon sing asibu thugaire haibadi mayek singna takle maruoina hairiba miyoi sing adu mafam adu kuina nga halba matungda Janimsa yoglaba matungda su makhoi sing adu hospital la changma yadabadagi mapanda ahing yarekpagi pausu lag asum ngairaga pung 10 makhai tare ambulance lakani haiduna adu ambulance su moredagi lage pung 13 da yaure aduga ekoi hojik moi test tauge hairiba mi mari duga koi pulaga mi 13 je ambulance chillaba ambulance macha du koi 13 je namsalle sida social distancing haiba corona gi virus mask haptradi launagani haiba mayam sigi chairak sida koi bu namsallaga pubire sigi JNM da adu JNM yorokpa matungda pau karimata phauna da bida koi je pung ama makhai swaida yausalle adu koi leijafam leite changjafam leite test tawfam leite aduga sum tawduna koi je thokle ambulance tagi koi manungda dum leibase waraktana sabaga amaromdana ayuki pung anita ba duaida health minister langpolakpam Jayanta Kumar ga lakliba miyoi sing aduga phone gi kuthangna wari saraba matungda health minister Jayanta Kumar su apam adura yengsenba lakhi health minister on koina phone tawe maju phone paibire phone paire man hoi dudi fare koju pau phajena nganta ta dre duna kari oidu su phadaba tawbigena haire aduga masamak su laaga madam duga moi ani laaga koi gi blanket khra pibirame aduga phak khra pibirame chana bakra aduga koi je manunga tumpham ju leitre isolation da ju koi wat kari mata phangdabina koi gi sigi lambi sida street sida koi ngara nongan ba phawba koi sida tume aduga ayuk sida koina nongsu tarakpaga koi yam awaba nuaitaba yam thengnare adu yaragadi government market dagi smaina tawriba thodokse anirak suna tawbiganu aduga Teknopol da puriba medical team oigera aduga mari laina basing COVID-19 control room oigera adu transportation do oiro aduga test do oiro sigumba se awatpa mayam ubase koi yam nuaijade koi je yam lap sangna lakpani aduga koi je awaba adum langaga smile laibase ko yam thwai yam pende nakal number da Jenims authority ga impact na su wari sanaba matamda Teknopol leriba screening center adudagi lakpa pawgi matungina Jenims ki medical superintendent da symptomatic oiba miyoi mari lakani haibagi paw pirakhi hari adubu atopa miyoi nipan adumadi lakani haibagi information Jenims pirakhiba leite lonena makhoi sing adu khogi ahing athengmada lakpa maramna khudongcha da bakhrade domak mayona ki hari adubu makhoi mari adugi lainaba silabasu lemhauriba makhoi nipan andumugi laifam jafam singba sinmada khudongcha da bakya mayona ki habigi paudi lakre matang asida lakning mo wafamdi lengangna tongan ba thorang kyam paikhallaga su kari su leitaba wafam amada laina ase sandokpa yaba amani miyam da khudongcha da bakya ama
ꯃꯥꯌꯣꯛꯅꯍꯟꯕ ꯌꯥꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤꯗ ꯃꯇꯝ ꯆꯥꯅ ꯃꯤꯠꯌꯦꯡ ꯆꯪꯍꯧꯗ꯭ꯔꯒꯗꯤ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯂꯩꯅꯥ ꯑꯁꯤꯕꯨ ꯁꯟꯗꯣꯛꯇꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯑꯔꯦꯝꯕ ꯇꯥꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯁꯨꯡꯈꯥꯝ ꯁꯨꯕꯥꯁꯀ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯈꯦꯇ꯭ꯔꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ